ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯒꯤ ꯆꯦꯛꯂꯥ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯌꯥ ꯃꯉꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯎꯐꯨꯜ ꯂꯛꯇ ꯀꯨꯟꯗꯣ ꯂꯩꯔꯥꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯂꯤꯌꯥ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯥꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯩꯍꯧꯗꯣꯛꯇ ꯐꯖꯔꯝꯕ ꯀꯌꯥ ꯀꯥꯏꯅꯊꯪꯗ ꯃꯥꯡꯈꯤꯕ, ꯊꯥꯖꯕꯅ ꯑꯣꯏꯗꯕ ꯗꯥꯠꯀꯤ ꯃꯔꯨꯞ ꯑꯣꯏꯔꯝꯂꯕꯗ ꯀꯅꯥꯁꯨ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯄꯣꯛꯈꯤꯗꯕ꯭ꯔꯥ? ꯇꯥꯏꯅꯅꯤꯡꯉꯥꯏ ꯀꯅꯥ ꯂꯩꯇ, ꯈꯣꯡꯒꯨꯜ ꯂꯤꯕꯤꯅꯕꯁꯨ ꯀꯅꯥ ꯂꯩꯇ, ꯅꯥꯏꯇꯣꯝꯇꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯍꯥꯛꯀ ꯃꯔꯨꯞ ꯇꯤꯟꯅꯗꯨꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ꯭ꯔꯥ? ꯂꯨꯛꯃꯥꯏꯊꯛꯇ ꯍꯥꯞꯇꯨꯅ ꯌꯣꯜꯂꯤꯕ꯭ꯔꯥ ꯂꯥꯏꯐꯗꯤꯕꯤꯒꯨꯝ? ꯈꯪꯖꯗꯕ ꯃꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯁꯛ ꯃꯥꯟꯅꯕ ꯑꯣꯏꯔꯨꯕꯒꯤꯔꯥ? ꯌꯦꯡꯂꯁꯤ ꯀꯔꯤ ꯇꯝꯂꯝꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ꯫ ꯃꯔꯥꯡ ꯇꯔꯨꯅꯤꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯔꯨꯅꯕ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯒ ꯆꯥꯅꯕ ꯈꯔꯒ ꯄꯨꯗꯨꯅ ꯃꯆꯥꯒꯤ ꯔꯨꯝꯗ ꯂꯥꯛꯏ꯫ ꯑꯌꯨꯛꯀꯤ ꯄꯨꯡ ꯑꯗꯨꯁꯨ ꯄꯪꯊꯦꯡ ꯊꯦꯡꯕꯗꯤ ꯅꯠꯇꯦ꯫ ꯄꯨꯡ 8:30 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯖꯦꯐ꯭ꯔꯦꯟꯒ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯖꯦꯐ꯭ꯔꯦꯟꯅ, "ꯏꯃꯥ ꯏꯄꯦꯝꯃ, ꯀꯤꯗ ꯇꯧꯅꯨꯍꯦ ꯅꯪ ꯑꯃ. ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯨꯗꯤ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯂꯤꯕꯤꯔꯨꯔꯣ." ꯁꯥꯒꯔꯁꯨ ꯅꯣꯛꯂꯗꯨꯅ, "ꯏꯕꯣ, ꯂꯤꯁꯤꯜꯂꯛꯄ ꯑꯁꯤꯗꯤ ꯂꯦꯝꯖꯐꯝ ꯂꯩꯇꯦ ꯑꯗꯨꯅꯤ. ꯑꯗꯣ ꯋꯥꯈꯜꯁꯤꯗꯤ ꯑꯗꯨꯝ ꯏꯔꯥꯡ ꯂꯥꯡꯕꯗꯧꯅ ꯇꯧꯋꯦ. ꯑꯩꯅ ꯄꯪꯈꯟ ꯈꯟꯖꯟꯕꯩꯔꯗꯤ ꯈꯪꯗꯦ." ꯖꯦꯐ꯭ꯔꯦꯟꯅ, "ꯂꯥꯏꯃ ꯍꯩꯅꯗꯦꯍꯦ. ꯅꯨꯄꯥꯅ ꯅꯨꯄꯥ ꯃꯥꯟꯖꯗꯦꯕ. ꯂꯥꯏ ꯇꯤꯟ ꯍꯥꯏꯕ ꯑꯃ ꯀꯤꯕ ꯁꯨꯡꯂꯩ ꯂꯩꯔꯝꯗꯕ ꯅꯪꯅꯁꯨ ꯍꯟꯗꯛ ꯃꯔꯛꯁꯤꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯈꯪꯗꯦ. ꯑꯍꯤꯡ ꯅꯨꯡꯊꯤꯜꯒ ꯅꯥꯏꯗꯦ ꯁꯥꯔꯤꯕ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯅ. ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦꯀꯣ. ꯑꯍꯤꯡ ꯐꯪꯉꯦ ꯅꯪꯅ ꯑꯃꯨꯛ ꯇꯨꯝꯍꯟꯕꯤꯗ꯭ꯔꯦ." ꯁꯥꯒꯔꯁꯨ, "ꯑꯣ ꯇꯨꯝꯃꯣ ꯌꯥꯔꯦ." ꯖꯦꯐ꯭ꯔꯦꯟ ꯐꯣꯟ ꯑꯗꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯐꯠ ꯀꯛꯈ꯭ꯔꯦ꯫ ꯍꯥꯏꯒꯨꯝꯅꯁꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯃꯁꯥ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯊꯩ, ꯋꯥꯈꯜ ꯊꯩꯔꯪ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯇꯔꯨꯅꯤꯁꯨ ꯃꯆꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯁꯥꯒꯔꯁꯨ ꯖꯦꯐ꯭ꯔꯦꯟꯅ ꯊꯝꯈꯤꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯁꯤꯟꯗ꯭ꯔꯦ꯫ ꯇꯔꯨꯅꯤꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯒꯠꯂꯕ꯭ꯔꯅꯦ? ꯁꯦ ꯏꯃꯥꯅ ꯁꯪꯒꯣꯝꯒ ꯄꯨꯔꯛꯑꯕꯅꯤ." ꯁꯥꯒꯔ ꯐꯝꯍꯤꯞ ꯇꯧꯗꯨꯅ ꯃꯣꯟꯗ ꯉꯥꯊꯗꯨꯅ ꯂꯩ꯫ ꯇꯔꯨꯅꯤꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯀꯣꯛꯇꯒ ꯃꯅꯝ ꯅꯝꯕꯤ, ꯃꯈꯨꯠꯇꯁꯨ ꯁꯤꯛꯄꯤ꯫ ꯁꯥꯒꯔꯅ, "ꯀꯣꯏ ꯃꯥꯁꯤꯗꯤ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ." "ꯑꯉꯥꯡ ꯑꯍꯟ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯀꯣ. ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ." ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯃꯥ ꯃꯪꯍꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ. ꯊꯥꯞꯅ ꯀꯣꯏꯕ ꯆꯠꯄ ꯂꯥꯡꯕ ꯇꯧꯅꯨꯀꯣ, ꯏꯃꯥ ꯏꯆꯥꯗ ꯇꯔꯛ ꯂꯩꯖꯕꯁꯤꯗ." "ꯑꯁ ꯌꯥꯔꯦꯕ ꯏꯃꯥ. ꯏꯃꯥꯒꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯟꯕꯤꯁꯦ ꯍꯦꯛꯇ ꯇꯧꯋꯦ. ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯏꯃꯥ." "ꯐꯔꯦ, ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦꯀꯣ. ꯅꯪꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯅꯕ ꯇꯧꯔꯨꯔꯣ." ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯖꯦꯐ꯭ꯔꯦꯟ ꯃꯥꯒꯤ ꯕꯨꯂꯦꯠ ꯑꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯃꯌꯨꯝꯗꯒꯤ ꯁꯥꯒꯔ ꯍꯣꯏ ꯐꯥꯎꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤ ꯑꯗꯨꯁꯨ ꯅꯣꯡ ꯍꯥꯟꯅ ꯆꯨꯈꯤꯕꯒꯤ ꯌꯥꯝꯅ ꯅꯥꯜꯂꯝꯃꯤ꯫ ꯊꯥꯡꯃꯩꯕꯟꯗꯒꯤ ꯁꯤꯡꯖꯃꯩ ꯐꯥꯎꯕꯗꯪꯅꯤ, ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗꯤ ꯅꯠꯇꯦ꯫ ꯒꯥꯔꯤ ꯃꯈꯜ ꯁꯨꯅ ꯊꯧꯕ ꯍꯩꯔꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯝꯕꯤ ꯑꯗꯨ ꯅꯥꯟꯕꯒꯤꯔ ꯈꯪꯗꯦ, ꯑꯅꯤꯔꯛꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯤꯠꯀꯦ ꯇꯧꯔꯨꯔꯤꯕ ꯑꯁꯤ꯫ ꯁꯥꯒꯔꯁꯨ ꯖꯦꯐ꯭ꯔꯦꯟꯅ ꯒꯦꯠꯇ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯎꯏ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯅꯔꯨꯕꯒ ꯇꯧꯗꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯇꯔꯨꯅꯤꯁꯨ ꯃꯈꯣꯏꯒꯤ ꯀꯤꯆꯟꯒꯤ ꯒꯥꯔꯗꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯅꯄꯥꯛꯄꯤ ꯈꯔ ꯃꯜꯂꯗꯨꯅ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥ ꯑꯅꯤꯗꯨꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯗꯧꯒꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯖꯦꯐ꯭ꯔꯦꯟ ꯁꯥꯒꯔꯒ ꯃꯃꯥꯒ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯌꯥꯒ ꯏꯍꯤ ꯍꯤꯒꯠꯂꯗꯨꯅ, "ꯏꯃꯥ, ꯉꯁꯤꯗꯤ ꯈꯔ ꯀꯣꯏꯊꯔꯨꯒꯦ ꯇꯥꯔꯤꯌꯦ. ꯅꯆꯥ ꯑꯔꯤꯕ ꯑꯁꯦ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯈꯨꯜꯂꯒ ꯄꯨꯍꯜꯂꯛꯑꯒꯦ. ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯍꯦꯔꯣꯏ ꯑꯣꯏꯒꯦꯔꯥ." ꯇꯔꯨꯅꯤꯅ, "ꯍꯩꯗꯦꯅꯦ ꯅꯪꯕꯣ. ꯂꯥꯞꯅꯒ ꯆꯠꯊꯣꯛꯈꯤꯅꯨꯀꯣ. ꯏꯃꯥ ꯄꯨꯛꯅꯤꯡꯁꯦ ꯏꯔꯥꯡ ꯂꯥꯡꯉꯤ." ꯁꯥꯒꯔꯅ, "ꯍꯩꯕꯣ, ꯈꯣꯏ ꯃꯥꯒ ꯁꯨꯝ ꯋꯥꯏꯒꯨꯝ ꯇꯧꯅ ꯂꯩꯔꯕ. ꯇꯣꯛꯑꯦ, ꯉꯁꯤꯒꯤꯗꯨꯝ ꯑꯣꯏꯔꯔꯣꯏ."
ꯂꯥꯎ ꯆꯠꯇꯧꯗꯣ ꯆꯠꯂꯁꯤ ꯑꯅꯤ ꯑꯗꯨ ꯒꯦꯔꯦꯖ ꯂꯩꯔꯤꯕ ꯔꯣꯝ ꯑꯗꯨꯗ ꯂꯥꯛꯏ ꯁꯥꯒꯔ ꯃꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯗꯨ ꯊꯧꯗꯣꯔꯛꯏ ꯖꯦꯐ꯭ꯔꯦꯟ ꯃꯕꯥꯅꯤ ꯏꯁꯩꯒ ꯇꯥꯔꯗꯨꯅ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯁꯨꯝꯅ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯊꯔꯛꯏ ꯌꯥꯝꯅ ꯄꯪꯁꯥꯁꯨ ꯁꯥꯗꯕ ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯗꯕ ꯅꯣꯡꯒ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯕ ꯋꯦꯗꯔꯁꯤ ꯀꯣꯄꯜꯁꯤꯡꯅ ꯀꯣꯏꯕ ꯆꯠꯄꯒꯤꯗꯤ ꯆꯞ ꯆꯥꯕ ꯋꯦꯗꯔꯅꯤ ꯅꯨꯄꯤ ꯐꯪꯗ꯭ꯔꯕ ꯑꯔꯤꯕ ꯅꯤꯄꯥ ꯑꯅꯤꯗꯨꯁꯨ ꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯤꯕꯅꯤ ꯖꯦꯐ꯭ꯔꯦꯟꯅ ꯏꯁꯩꯒ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯉꯪꯂꯤ ꯉꯛꯁꯝꯗꯨꯗ ꯍꯨꯛꯆꯅꯕ ꯂꯦꯡꯖꯩ ꯀꯨꯟꯗꯣ ꯄꯔꯦꯡ ꯄꯥꯃꯨꯅꯥꯛꯇ ꯌꯧꯍꯟꯕꯤꯌꯨ ꯅꯤꯖꯩ ꯈꯠꯂꯤ ꯈꯠꯂꯤ ꯄꯥꯏꯈꯔꯦ ꯃꯥꯒꯤ ꯇꯧ ꯉꯝꯕꯤꯗꯣ ꯁꯥꯒꯔ ꯏꯁꯩ ꯑꯗꯨꯗ ꯈꯪꯅꯧ ꯍꯤꯡꯅꯧ ꯅꯤꯜꯂꯛꯇꯨꯅ ꯅꯣꯛꯊꯣꯔꯛꯏ ꯏꯕꯣ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯗꯤ ꯑꯣꯏꯈ꯭ꯔꯦ ꯃꯤꯁꯧꯒ ꯆꯪꯉꯨꯔꯅꯨ ꯀꯩꯗꯧꯔꯒꯦ ꯁꯤꯔꯐꯥꯎ ꯃꯔꯨ ꯌꯨꯏꯗꯣ ꯇꯧꯕ ꯇꯥꯔꯦꯕ ꯐꯅ ꯅꯨꯡꯁꯤꯔꯝꯃꯦ ꯍꯥꯏꯗꯨꯅꯁꯨꯅꯦ ꯃꯤꯒꯤꯕꯨ ꯍꯦꯛ ꯑꯣꯏꯈ꯭ꯔꯕ ꯇꯣꯛꯑꯣ ꯌꯥꯔꯦ ꯏꯕꯣ ꯁꯨꯝ ꯅꯨꯡꯁꯤꯔꯛꯇꯕ ꯍꯌꯦꯡ ꯑꯩꯅꯅꯦ ꯁꯤꯔꯁꯨꯅꯦ ꯇꯥꯏꯅ ꯇꯝꯅꯅꯤꯌꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯇꯝꯅꯕ ꯍꯥꯏꯔꯒ ꯉꯔꯥꯡꯒꯤ ꯃꯪꯗꯣ ꯖꯦꯐ꯭ꯔꯦꯟꯅ ꯇꯨꯒ ꯆꯨꯡꯉꯤꯀꯣ ꯑꯗꯨꯒꯨꯝꯕꯒ ꯍꯩꯅꯗꯦ ꯒꯥꯔꯤ ꯃꯃꯥꯡꯗꯒ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅꯕ ꯐ꯭ꯂꯥꯁꯕꯦꯛꯇ ꯁꯥꯒꯔ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯕꯇꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯃꯃꯝꯇꯪ ꯂꯧꯊꯣꯔꯛꯏ ꯂꯨꯃꯥꯡꯗ ꯃꯔꯨ 5 ꯈꯛ ꯇꯥꯔꯤꯕ ꯁꯥꯏ ꯈꯔ ꯑꯗꯨ ꯇꯨꯡꯗꯨꯗ ꯂꯩꯔꯤꯕ ꯆꯤꯔꯥꯏꯔꯣꯝꯗꯨꯗ ꯁꯠ ꯅꯥꯟꯈꯠꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯤꯡꯁꯦꯜꯗ ꯃꯃꯤ ꯇꯥꯕꯒꯨꯝꯅ ꯍꯥꯏꯐꯦꯠ ꯎꯈꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯨꯏ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ ꯁꯥꯒꯔꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯑꯒ ꯃꯁꯥ ꯑꯗꯨ ꯀꯤꯇꯤ-ꯀꯤꯔꯨꯝꯗꯤ ꯇꯧꯏ ꯐꯃꯨꯡꯗ ꯍꯤꯞꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯒꯦ ꯍꯤꯛ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯈꯥꯝꯂꯛꯏ ꯆꯠꯈꯤꯅꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯒꯔꯁꯨ ꯀꯤꯃꯟꯗꯨꯅ ꯍꯨꯃꯥꯡ ꯃꯄꯤꯒ ꯀꯥꯡꯈꯩ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯇꯞꯅ ꯆꯤꯡꯊꯔꯛꯏ ꯂꯦꯡꯕꯥꯟꯗ ꯄꯥꯏꯔꯤꯕ ꯏ ꯇꯩꯔꯕ ꯈꯨꯗꯥꯡ ꯑꯗꯨꯁꯨ ꯀꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯔꯨꯒ ꯏꯀꯣꯛ ꯀꯣꯛꯄ ꯃꯃꯥꯏꯗ ꯗꯥꯛꯐꯝ ꯃꯁꯤꯡ ꯈꯪꯗ ꯇꯥꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯀꯞꯂꯗꯨꯅ ꯀꯀꯥ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯃꯤꯕꯨꯁꯨ ꯀꯟꯕꯤꯌꯨꯕ ꯀꯟꯕꯤꯌꯨ ꯀꯀꯥ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯁꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯦꯛꯏ ꯃꯁꯥ ꯑꯗꯨꯁꯨ ꯊꯦꯛꯇꯣꯛꯏ ꯊꯦꯛꯏꯕ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯀꯣꯛ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯇꯛꯁꯤꯜꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯇꯨꯅ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁꯥꯒꯔ ꯅꯥꯁꯣꯟ ꯄꯤꯛꯅ ꯄꯤꯛꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯇꯥꯔꯤ ꯃꯃꯪ ꯑꯣꯏꯔꯝꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯩ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯝꯃꯤ ꯇꯨꯝꯕ ꯌꯥꯍꯤꯞ ꯊꯤꯕꯒꯤ ꯐꯩꯖꯨꯞ ꯑꯗꯨꯁꯨ ꯃꯈꯣꯡꯅ ꯀꯥꯎꯊꯣꯛꯄꯒꯤ ꯈꯣꯡꯌꯥ ꯑꯗꯨꯋꯥꯏꯗ ꯂꯥꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥ ꯑꯗꯨ ꯑꯀꯤꯕ ꯐꯥꯊꯖꯩ ꯐꯩꯖꯨꯞꯇꯨ ꯐꯥꯎꯕ ꯃꯥ ꯆꯤꯡꯈꯠꯄ ꯉꯝꯂꯝꯗ꯭ꯔꯦ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯖꯦꯐ꯭ꯔꯦꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯃꯃꯪꯗ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯤꯕ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯦꯟ ꯁꯥꯒꯔꯁꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯃꯁꯥ ꯑꯗꯨ ꯐꯟꯗꯣꯛꯇꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯐꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯗꯔꯛꯏ ꯈꯔ ꯑꯗꯨꯝ ꯁꯥꯡꯅ ꯊꯧꯗꯔꯛꯏ ꯑꯅꯤ ꯑꯗꯨ ꯄꯨꯡ 9 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯅꯤ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨ ꯑꯇꯤꯌꯥꯗ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯁꯤꯜꯂꯛꯏ ꯅꯣꯡ ꯑꯗꯨ ꯆꯨꯔꯛꯂꯔꯣꯏꯗꯕꯣꯏ ꯅꯤꯡꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡꯈꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡ ꯑꯗꯨ ꯀꯟꯅ ꯆꯨꯔꯛꯂꯝꯃꯤ ꯁꯤꯡꯖꯃꯩꯗꯒꯤ ꯐꯅ ꯁꯥꯡꯅ ꯑꯅꯤ ꯑꯗꯨ ꯂꯥꯛꯄꯅ ꯃꯣꯏꯔꯥꯡ ꯍꯦꯜꯂꯕ ꯃꯥꯜꯂꯤ ꯑꯇꯤꯌꯥꯁꯨ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯄꯤꯠ ꯈꯔ ꯀꯟꯅ ꯊꯧꯔꯛꯏ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯡ ꯑꯗꯨ ꯀꯟꯅ ꯍꯦꯛꯇ ꯆꯨꯊꯔꯛꯏ ꯑꯅꯤ ꯑꯗꯨ ꯂꯝꯄꯥꯛꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯌꯦꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯁꯩꯒ ꯇꯥꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯕꯨ ꯑꯅꯤ ꯑꯗꯨ ꯃꯨꯠ ꯑꯣꯞ ꯑꯣꯏꯔ ꯃꯥꯜꯂꯦ ꯖꯦꯐ꯭ꯔꯦꯟ ꯏꯁꯩꯁꯨ ꯃꯨꯠꯊꯠꯂꯛꯏ ꯁꯥꯒꯔꯅ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯖꯦꯐ꯭ꯔꯦꯟꯅ ꯏꯁꯩꯒꯥꯗꯣ ꯑꯝꯇ ꯇꯥꯖꯅꯤꯡꯗ꯭ꯔꯕ ꯑꯩ ꯏꯕꯥꯅꯤ ꯂꯩ ꯂꯝꯁꯤꯕꯨ ꯀꯔꯥꯏꯋꯥꯏꯗꯅꯣ ꯀꯥꯏ ꯌꯧꯔꯒꯦꯒ ꯑꯩꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯋꯥꯅꯤ ꯁꯥꯒꯔꯁꯨ ꯃꯀꯣꯛꯀꯤ ꯆꯤꯔꯥꯏ ꯇꯥꯡꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠꯀ ꯅꯥꯜꯂꯗꯨꯅ
ꯑꯁ ꯂꯣꯀꯦꯁꯟ ꯊꯥꯔꯒ ꯌꯦꯡꯉꯨꯗꯅ. ꯖꯦꯐ꯭ꯔꯦꯟ ꯄꯣꯀꯦꯠꯇꯒꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯏ. ꯅꯦꯠꯋꯥꯛ ꯑꯗꯨ ꯑꯃꯠꯇ ꯀꯥꯔꯝꯗ꯭ꯔꯦ. ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯑꯅꯤ ꯑꯗꯨ. ꯀꯣꯜ ꯇꯧꯕ, ꯃꯦꯁꯦꯖ ꯊꯥꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ. ꯃꯐꯝ ꯑꯗꯨ ꯅꯦꯠꯋꯥꯛ ꯐꯪꯗꯕ ꯑꯣꯏꯕꯅꯔ ꯈꯪꯗꯦ. ꯁꯥꯒꯔ ꯑꯗꯨ ꯃꯃꯥꯗ ꯐꯣꯟꯗꯤ ꯑꯝꯇꯪ ꯇꯧꯅꯤꯡꯕꯅꯤ. ꯃꯆꯥ ꯃꯊꯟꯇ ꯌꯥꯎꯕꯒꯤ ꯈꯔꯁꯨ ꯅꯨꯡꯁꯥ ꯊꯤꯒꯟꯕꯅꯤ. ꯆꯠꯈꯤꯗꯅꯕꯁꯨ ꯃꯃꯥꯅ ꯀꯟꯅ ꯍꯥꯏꯖꯍꯧꯕꯅꯤ. ꯍꯧꯖꯤꯛꯇꯗ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯂꯛꯇꯦ. ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯝꯕꯅꯤ. ꯅꯣꯡ ꯑꯗꯨ ꯂꯦꯞꯄ ꯀꯧꯕꯗꯤ ꯂꯩꯇꯦ. ꯄꯨꯡ ꯑꯗꯨꯁꯨ 5:30 ꯍꯦꯟꯖꯤꯜꯂꯛꯏ. ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯃꯨꯁꯤ ꯕꯜꯕ ꯑꯃꯈꯛ ꯂꯝꯄꯥꯛꯇ ꯉꯥꯜꯂꯝꯕ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ. ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯃꯤ. ꯑꯅꯤ ꯑꯗꯨ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯊꯥ ꯀꯟꯅ ꯁꯥꯔꯛꯏ. ꯅꯣꯡ ꯑꯗꯨꯁꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯅ, ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯄꯦꯟꯅ ꯀꯞꯆꯕꯒꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯛꯂꯤ. ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯖꯦꯐ꯭ꯔꯦꯟ ꯑꯗꯨ ꯏꯁꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯋꯥꯇꯔ ꯕꯣꯇꯜ ꯑꯃꯈꯛ ꯌꯥꯎꯔꯛꯄ ꯑꯗꯨꯁꯨ ꯂꯣꯏꯔꯝꯃꯦ. ꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯎꯕꯗ ꯁꯥꯒꯔꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ. ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯑꯗꯨꯗ ꯁꯥꯒꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯀꯥꯟꯗꯦ ꯂꯥꯛꯑꯣ ꯏꯕꯣ, ꯑꯁ꯭ꯋꯥꯏꯗ ꯃꯤ ꯇꯥꯕ꯭ꯔꯥ ꯌꯦꯡꯂꯨꯁꯦ. ꯑꯃꯨꯛ ꯏꯁꯤꯡ ꯊꯛꯄꯒ ꯐꯪꯗꯗꯅ ꯅꯪꯁꯤ ꯁꯤꯈ꯭ꯔꯕ, ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯑꯣꯠꯄꯤꯒꯦ ꯀꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑꯕ. ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯁꯥꯒꯔ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤ. ꯖꯦꯐ꯭ꯔꯦꯟꯁꯨ ꯊꯛꯅꯤꯡꯕꯒꯤ ꯃꯌꯥꯏ ꯍꯦꯟꯃꯟꯕꯗꯒꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯅꯤ ꯑꯗꯨ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯜꯂꯗꯨꯅ ꯂꯥꯛꯏ. ꯁꯥꯇꯤꯟꯁꯨ ꯌꯥꯎꯕ ꯅꯠꯇꯦ. ꯅꯣꯡꯂꯛꯇꯨꯗ ꯄꯨꯡꯆꯣꯠ ꯍꯦꯛ ꯆꯣꯠꯂꯕꯅꯤ. ꯈꯔ ꯑꯗꯨꯝ ꯁꯥꯡꯅ ꯈꯣꯡꯅ ꯆꯦꯟꯕꯣꯏ ꯆꯣꯡꯕꯣꯏ ꯑꯅꯤ ꯑꯗꯨ ꯂꯥꯛꯏ. ꯖꯦꯐ꯭ꯔꯦꯟꯅ ꯌꯨꯝꯕꯨ ꯑꯃꯠꯇ ꯇꯥꯕ ꯄꯥꯛ ꯎꯗꯦꯗ. ꯅꯨꯡꯗꯥꯡꯁꯤꯗ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯇꯣꯔꯤꯒꯦ ꯏꯕꯥꯅꯤꯕꯣ? ꯁꯥꯒꯔꯅ ꯈꯪꯗꯦꯍꯦ ꯏꯕꯣ, ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯈꯤꯗꯕ ꯍꯥꯏꯗꯨꯅꯦ. ꯑꯩꯗꯤ ꯅꯛꯅ ꯑꯗꯨꯝ ꯂꯩꯔꯝꯒꯗ꯭ꯔꯅ ꯈꯜꯂꯨꯕꯅꯦ. ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ, ꯏꯪꯁꯨ ꯏꯪꯉꯦꯃꯤ. ꯑꯅꯤ ꯑꯗꯨ ꯉꯥꯡꯅꯔꯤꯉꯩꯗ ꯀꯣꯟꯊꯣꯡ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ. ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯅꯣꯡ ꯃꯔꯛꯇꯨꯗ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗꯧꯅꯁꯨ ꯇꯧꯏ. ꯁꯥꯒꯔꯅ ꯀꯅꯥꯏ ꯑꯉꯥꯡꯅꯣꯅꯦ? ꯅꯣꯡ ꯃꯔꯛꯁꯤꯗꯒ ꯅꯥꯕ ꯇꯥꯔꯤꯅꯦ. ꯖꯦꯐ꯭ꯔꯦꯟꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯉꯛꯏ. ꯍꯣꯏꯅꯦ, ꯑꯍꯜꯁꯤꯡꯒ ꯑꯝꯇ ꯈꯪꯗ꯭ꯔꯖꯥꯠꯂꯣ? ꯑꯝꯇ ꯏꯃꯨꯡꯗ ꯊꯤꯟꯖꯤꯟꯕꯤꯔꯝꯁꯦ. ꯑꯅꯤ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ. ꯃꯝꯕ ꯑꯗꯨꯅꯁꯨ ꯃꯁꯛꯇꯤ ꯐꯖꯅ ꯎꯗꯦ. ꯑꯉꯥꯡꯗꯨꯅ ꯀꯀꯥ, ꯅꯣꯡ ꯆꯨꯕꯁꯤꯗ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯉꯣ. ꯖꯦꯐ꯭ꯔꯦꯟꯅ ꯍꯩ, ꯅꯥꯕ ꯇꯥꯔꯤꯅꯦ. ꯅꯪ ꯃꯃꯥ ꯍꯣꯏꯗꯤ ꯌꯨꯝꯗ ꯈꯪꯍꯧꯗ꯭ꯔꯣꯕ? ꯁꯦ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯟꯗꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤ. ꯑꯅꯤ ꯑꯗꯨꯁꯨ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ. ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯊꯦꯡꯂꯕ ꯑꯁꯤꯗ? ꯁꯥꯒꯔꯅ ꯑꯩꯈꯣꯏꯁꯤ ꯁꯨꯝ ꯀꯣꯏꯕꯣꯏ ꯀꯩꯕꯣꯏ ꯂꯥꯛꯄꯅꯦ. ꯅꯣꯡꯁꯤꯅ ꯀꯟꯃꯟꯕꯗꯒꯤ ꯒꯥꯔꯤꯁꯨ ꯊꯧꯕ ꯌꯥꯗ꯭ꯔꯦ. ꯂꯝꯕꯤꯁꯨ ꯃꯊꯣꯡ ꯑꯃ ꯈꯪꯗ꯭ꯔꯕ. ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ. ꯑꯍꯤꯡꯁꯤꯃꯗꯤ ꯁꯤꯗ ꯌꯥꯔꯦꯛ ꯄꯤꯈ꯭ꯔꯣ. ꯖꯦꯐ꯭ꯔꯦꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯣ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯒꯦꯕ. ꯅꯨꯄꯤꯗꯨꯁꯨ ꯌꯥꯅꯤꯌꯦ. ꯑꯅꯤ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯀꯥ ꯑꯃꯗ ꯑꯃꯝꯕ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ. ꯏꯁꯤꯡꯁꯨ ꯄꯤꯊꯛꯂꯝꯃꯤ. ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃꯁꯨ ꯂꯩ. ꯖꯦꯐ꯭ꯔꯦꯟꯒ ꯁꯥꯒꯔꯒꯗꯨ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯜꯂꯦ. ꯉꯁꯥꯏꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯅꯣꯡ ꯃꯔꯛꯇ ꯁꯥꯟꯅꯕ ꯑꯗꯨ ꯑꯅꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯎꯔꯛꯑꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯇꯨꯅ ꯀꯧꯕꯁꯨ ꯃꯥꯜꯂꯤ. ꯖꯦꯐ꯭ꯔꯦꯟꯗꯤ ꯃꯆꯦ ꯅꯃꯥꯏꯅ ꯀꯧꯁꯤꯟꯕ ꯑꯣꯏꯔꯝꯃꯅꯤ ꯈꯟꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯗꯦ. ꯅꯣꯡ ꯃꯃꯤ ꯈꯥꯛꯂꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯁꯥꯒꯔꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯧꯁꯤꯟꯕ ꯊꯣꯛꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯕꯥꯛꯇ ꯇꯥꯗꯕ ꯑꯗꯨ ꯎꯔꯛꯏ. ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯔꯝꯕ ꯁꯛꯐꯝ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ. ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯍꯧꯕꯅꯤ. ꯃꯥꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦ, ꯃꯁꯥ ꯑꯗꯨꯁꯨ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯔꯛꯏ. ꯖꯦꯐ꯭ꯔꯦꯟꯗꯤ ꯋꯥꯔ ꯃꯥꯜꯂꯦ. ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ. ꯁꯥꯒꯔꯗꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯄꯥꯛ ꯌꯥꯔꯝꯗꯦ. ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯣꯟꯒꯤ ꯏꯁꯀ꯭ꯔꯤꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯅꯦꯠꯋꯥꯛꯁꯨ ꯑꯃꯠꯇ ꯀꯥꯔꯝꯗꯦ. ꯄꯨꯡꯁꯨ 11:30 ꯇꯥꯔꯛꯑꯝꯃꯤ. ꯅꯣꯡꯁꯨ ꯀꯥꯕꯛ ꯍꯥꯡꯉꯛꯏ. ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ
ꯃꯃꯤꯠ ꯉꯥꯏꯍꯥꯛ ꯎꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯖꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯉꯝꯂꯝꯗꯦ꯫ नुपा ꯑꯣꯏꯔꯕꯁꯨ ꯇꯁꯦꯡꯅ ꯀꯤꯕꯗꯤ ꯐꯥꯎꯏ꯫ ꯑꯍꯤꯡ ꯑꯗꯨꯅꯇꯪ ꯊꯨꯅ ꯅꯣꯡꯉꯥꯜꯍꯟꯅꯤꯡꯉꯝꯃꯤ꯫ ꯃꯅꯥꯛꯇ ꯇꯨꯝꯂꯝꯕ ꯖꯦꯐ꯭ꯔꯦꯟ ꯑꯗꯨ ꯈꯪꯍꯧꯗꯦ ꯃꯊꯟꯇ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯀꯟꯅ ꯃꯦꯜꯂꯛꯏ꯫ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯁꯥꯒꯔ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯐ꯭ꯔꯦꯟꯕꯨ ꯈꯥꯝꯗꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯖꯦꯐ꯭ꯔꯦꯟ ꯈꯥꯝꯕ ꯂꯥꯛꯄꯒ ꯌꯥꯗꯦ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯖꯦꯐ꯭ꯔꯦꯟ ꯃꯉꯛ ꯅꯥꯕꯒꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯋꯥꯈꯜ ꯂꯥꯛꯏ꯫ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯕꯒ ꯁꯥꯒꯔꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯤꯕꯅꯁꯨ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯑꯝꯃꯤ꯫ ꯈꯧꯔꯤꯗꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯆꯩꯅꯥ ꯈꯪꯕꯒꯨꯝꯅ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯤ꯫ ꯃꯈꯣꯟꯒ ꯂꯠꯂꯠ ꯇꯧꯗꯨꯅ ꯑꯉꯥꯡ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯖꯦꯐ꯭ꯔꯦꯟ ꯃꯈꯨꯠ ꯑꯗꯨꯗ ꯀꯥ ꯑꯗꯨꯗꯒꯤ ꯎꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯤ꯫ ꯃꯃꯤꯠꯇꯨꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯗꯨꯗ ꯎꯕꯒꯤꯅꯤ ꯍꯥꯏꯅ ꯁꯥꯒꯔꯗꯤ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯁꯥꯒꯔꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯎꯗꯦ꯫ ꯁꯥꯒꯔ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯒꯨꯝꯅꯗꯤ ꯇꯧꯔꯝꯃꯤ꯫ ꯖꯦꯐ꯭ꯔꯦꯟꯕꯨ ꯃꯥꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯃꯀꯨꯃꯪꯒꯨꯝꯕ ꯑꯣꯏꯔꯝꯅꯤꯁꯦ꯫ ꯁꯦ ꯀꯤꯒꯅꯣꯕ꯫ ꯅꯣꯡꯁꯨ ꯉꯥꯟꯗꯣꯔꯦ꯫ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯌꯨꯝꯗ ꯍꯜꯂꯗꯧꯅꯦ꯫ ꯁꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯁꯥꯒꯔꯁꯨ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯐꯥꯊꯖꯗꯨꯅ ꯃꯃꯥꯟꯅꯕꯕꯨ ꯁꯨꯝꯕꯤꯔꯤ꯫ ꯉꯥꯏꯍꯥꯛꯇꯨꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯐꯥꯎꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯖꯦꯐ꯭ꯔꯦꯟꯁꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯁꯥꯒꯔꯗꯤ ꯉꯔꯥꯡ ꯃꯥꯒꯤ ꯃꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒ ꯃꯁꯥ ꯑꯗꯨ ꯏꯆꯤꯡ ꯆꯤꯡꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯗꯨꯗꯁꯨ ꯍꯦꯟꯅ ꯆꯔꯥꯡꯅꯕ ꯄꯣꯛꯍꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯖꯦꯐ꯭ꯔꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯥꯒꯔ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯅꯥꯀꯜꯗ ꯌꯦꯡꯂꯛꯏ꯫ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯀꯥꯎꯔꯨꯔꯕꯁꯨ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯀꯥ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯂꯣꯝ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯥꯒꯔ ꯃꯄꯥꯟ ꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯖꯦꯐ꯭ꯔꯦꯟꯅ ꯁꯨꯃꯥꯡꯗ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯦꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯌꯨꯝ ꯍꯜꯂꯁꯤ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯕꯁꯤꯅ꯫ ꯍꯜꯂꯗꯧꯅꯤ ꯀꯩꯅꯣ꯫ ꯍꯧꯖꯤꯛꯃꯛ ꯍꯜꯂꯁꯦꯕ꯫ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ꯫ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃꯗꯤ ꯍꯥꯏꯔꯝꯂꯒ ꯍꯜꯂꯁꯦ꯫ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯗꯨꯅ ꯂꯩ꯫ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯕꯒꯤ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯇꯥꯗꯕ ꯑꯗꯨꯗ ꯆꯠꯂꯁꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯣꯟꯊꯣꯡꯗ ꯂꯩꯔꯤꯕ ꯂꯣꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯆꯠꯂꯝꯕ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯅꯤꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯉꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯥꯒꯔꯒ ꯖꯦꯐ꯭ꯔꯦꯟꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯁꯨ ꯉꯛꯆꯥꯅꯩ꯫ ꯑꯍꯜꯁꯤꯡ ꯑꯗꯨ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯃꯛ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯛ ꯀꯨꯏꯔꯕ ꯑꯁꯦ ꯈꯨꯜꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ? ꯍꯟꯗꯛ ꯃꯔꯛꯁꯤꯗ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯥꯏꯕꯤ ꯂꯩꯐꯥꯎꯅ ꯃꯔꯣꯜ ꯑꯃ꯫ ꯏꯕꯨꯙꯧ ꯐꯠꯇ ꯅꯨꯡꯗꯕꯗꯤ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ꯫ ꯀꯥꯕꯛ ꯇꯥꯍꯧꯕ ꯅꯠꯇꯅ ꯑꯅꯤ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯊꯥꯒꯣꯏꯁꯨ ꯍꯣꯇꯦꯜꯗꯒꯤ ꯇꯜ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯏꯉꯛꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯃꯥꯁꯨ ꯌꯦꯡꯂꯤ꯫ ꯖꯦꯐ꯭ꯔꯦꯟꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯄꯗ ꯊꯥꯒꯣꯏꯕꯨ ꯎꯔꯝꯃꯤ꯫ ꯍꯥꯟꯅ ꯎꯈꯤꯕ ꯁꯛꯐꯝꯗꯧꯅꯁꯨ ꯇꯧꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯗꯦ꯫ ꯊꯥꯒꯣꯏ ꯀꯤꯔꯨꯝ ꯇꯧꯅ ꯁꯥꯒꯔꯗ ꯃꯕꯤꯠꯀ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ꯫ ꯖꯦꯐ꯭ꯔꯦꯟꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯤꯕ ꯑꯗꯨ ꯈꯨꯝꯗꯦ꯫ ꯀꯗꯥꯏꯗ ꯎꯈꯤꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯑꯗꯨ ꯀꯟꯅ ꯇꯧꯔꯤꯕꯅꯤ꯫ ꯁꯥꯒꯔꯅ ꯌꯥꯅꯤ꯫ ꯀꯩ? ꯌꯨꯝꯁꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯊꯥꯒꯣꯏꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯪꯂꯤꯕ ꯑꯗꯨ ꯈꯨꯝꯗꯕ ꯃꯈꯩ ꯎꯪꯗꯨꯅ ꯂꯩ꯫ ꯁꯥꯒꯔꯅ ꯍꯣꯏꯁꯦ ꯐꯔꯦ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯁꯣꯝꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯖꯒꯦ꯫ ꯆꯠꯀꯦ ꯇꯧꯕꯒ ꯁꯥꯒꯔ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯈꯣꯡꯖꯤ ꯅꯥꯝꯃ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯊꯥꯒꯣꯏꯗ ꯄꯤꯔꯛꯏ꯫ ꯁꯦ ꯅꯣꯏ ꯑꯉꯥꯡꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯉꯁꯥꯏ ꯁꯨꯃꯥꯡ ꯃꯆꯤꯗ ꯇꯥꯔꯝꯕꯅꯦ꯫ ꯑꯩꯁꯨ ꯄꯤꯒꯦ ꯇꯧꯔꯒ ꯌꯨꯝꯗ ꯀꯧꯕ ꯇꯥꯗꯕ ꯑꯗꯨꯗ ꯑꯗꯨꯝ ꯀꯥꯎꯔꯕ꯫ ꯈꯣꯡꯖꯤ ꯑꯗꯨ ꯄꯤꯔꯝꯂꯒ
Nupa ani adu makoina gari khamduna thamlamba mafamromda laami. Yum adusu ikan kanaduna leibana. Ngarangdi thungala mata ukidabani. Ani adu wadi amata hainade. Masa adu asum singnarabani. Adubu yumda yaurabadi haiduna gari adu thauduna mayum maikay panglai. Thagoi makuta sagarna piramliba khongzi adu paina munna yengi. Makut adusu khak niglai. Gibana su loire. Mata bindiyaga mabani chatuna mahigi churakuro nangnaba haiduna Imphaalda chatuna leirubani. Kiman kibana khongzi adubu langthoamaga hanna fawa hingamdana chenkirami. Sagar su gari adubu aduki matik kanna thauduna lai. Lambidasu wadi amata ngangnade. Gari adusu asum thauringai Sagar masa adu inung nungaitabagumna taurai. Jeffreyna gari adu maamuk thauge hairabasu yadabadagi mayum fawa wana halaami. Tarunisu machana halaktabada machabu halakpa ngaiduna getlomda cheptha yengduna leirami. Chakhumlomda kolik tabagi makon tabadawna taruni imungda duda amuk changki. Sagar Jeffreybu mayum fawa drop tawbiramlaga halai. Hanadi mamana thabak halakpa chathokluba ahing yarikluba haibase halakpada khizule kham tawduna okthokpibani. Ngasidi Sagar masa nungairakdaba aduga mamasu mapanda leiramdaba aduga tumina changduna magi kada changkhre. Sakhum aduda karisu taba ude. Taruni takriba makhol adu wakhalnara haina khalli. Khana ngayhaki matungda angang macha amana chenduna sanabagi khongzi makhol taraami. Taruni masam lawai adu chap yungi. Karino haiduna mapanda thoke haiduna thoklai. Thongzin hek yobaga nupi amana stairda kakhatkibagi makolsu hairaptai. Angang amasu khongzi aduna tinduna stair aduda kari. Taruni baba ma ita tadre. Masagi ka adu mathakta leibani. Macha halakpada kana yoragba chano haina amuk khanduna machagi ka leiriba romaduda laami. Mathaka khalakpagi stair aduda angang machagi makhongi mami itaiduna tarami. Taruni masa adu kibina suloire. Uchin nachin machagi ka adu yaurai. Sagar karisu tawdana tumduna leirami. Tarunina machagi manakta changsinduna machabu haudukduna. Sagar masa adu may hawa makai sarami. Mamana haudorakpa aduda tapna kumlai. Kaidoragi ma? Tarunina ibungo ngarang kai satluge. Imung sida karino ngasi tawriba sibu. Imabu mangla taibanglo tawriba mayam sibu. Sagar su ingagagna. Ay karisu satina. Kaidoba yarogi ma? Taruni mathanta angawi taduna tokli. Fana hairabada machana karisu satena kanna maray tawrare. Taruni upaidi leita machabu tumhamnalaga amuk kumtharai. Masa adu pungak hingakre. Stair adu sitnana karisu taidana amuk leirami. Taruni wakhalama laktuna madom cha sizada phone tawduna wari pumba tamlami. Sizana amayba ama puduna laage karisu warudanaba hairaklami. Macha nupa adubu numidang wairam fawpadang chathokdana thamlamu hainasu sinaraami. Jeffreyda muk call tawduna lao haiduna hairami. Taruni horen lighting kurumlabadi haiduna potre khara leirunaba Jeffrey lakpa aduda masu kaithelda thoki. Jeffrey su Sagargi famung machi aduda famduna leiri. Ngasai thaguido mana kaiduna ma uki haibadu ngarang ahing yarekluba yum adugi faklangda photo thelhauba aduda yahobani haina ma khangning singjaraami. Wakhalda karino kharasu chingnarap tawremi. Adum tawringai Sagar machinda mangwai kaiwai murum sonba haurai. Nini kanbiyo. Kaka nini kanbiyo ba? Kaka nini thagoi ay nini bindiyabu amta kanbiyo ba? Ay nini yam nungsiye. Kaka
ꯅꯦꯅꯦ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯊꯦꯛꯂꯛꯏ꯫ ꯖꯦꯐ꯭ꯔꯦꯟ ꯈꯪꯗꯣꯛꯅꯕ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯕꯗꯤ ꯉꯝꯗꯦ꯫ ꯁꯥꯒꯔ ꯃꯆꯤꯟꯗꯁꯨ ꯃꯔꯣꯟ ꯃꯔꯤ ꯁꯝꯅꯗꯕ ꯄꯉꯥꯡꯇ ꯉꯥꯡꯏ꯫ ꯖꯦꯐ꯭ꯔꯦꯟ ꯊꯣꯛꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯥꯒ ꯁꯥꯒꯔꯒ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕ꯫ ꯃꯃꯥ ꯇꯔꯨꯅꯤꯁꯨ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯖꯦꯐ꯭ꯔꯦꯟꯅ ꯁꯥꯒꯔꯕꯨ ꯀꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯇꯥꯎ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯁꯦ, ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ꯫ ꯁꯥꯒꯔ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯄꯗꯥꯛ ꯑꯃꯨꯛ ꯇꯥꯈꯤ꯫ ꯍꯤꯞꯄꯒꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯥ ꯑꯗꯨ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡ ꯑꯗꯨꯒ ꯀꯅꯥꯅꯣꯃꯒꯅ ꯇꯥꯟꯅꯕꯤ ꯁꯥꯟꯅꯕꯒꯨꯝꯕꯅ ꯀꯥ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯏ꯫ ꯖꯦꯐ꯭ꯔꯦꯟꯁꯨ ꯀꯤꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯃꯈꯨꯠꯅ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ꯫ ꯁꯥꯒꯔꯁꯨ ꯑꯁꯨꯝ ꯇꯨꯝꯃꯝꯕꯗꯒꯤ ꯅꯣꯛꯂꯗꯨꯅ ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯊꯟꯇ ꯊꯣꯛꯈꯤ꯫ ꯖꯦꯐ꯭ꯔꯦꯟ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯗꯨꯅ ꯆꯨꯝꯅ ꯊꯣꯛꯈꯤꯕ ꯁꯥꯒꯔ ꯑꯗꯨ ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯤ ꯆꯣꯡꯊꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯒꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯦꯝ ꯁꯥꯔꯛꯄ ꯑꯗꯨꯗ ꯖꯦꯐ꯭ꯔꯦꯟ ꯁꯦꯠꯇꯣꯔꯛꯇꯨꯅ ꯁꯥꯒꯔꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯖꯦꯐ꯭ꯔꯦꯟꯅ "ꯀꯩꯅꯣ? ꯅꯪ ꯉꯥꯎꯔꯕꯕ? ꯋꯥꯈꯜ ꯆꯣꯏꯔꯕꯣ? ꯁꯦ, ꯑꯝꯇ ꯀꯩꯅꯣꯕ ꯅꯪ ꯈꯜꯂꯤꯁꯦ ꯍꯥ? ꯑꯩꯕꯨ ꯐꯥꯒꯅꯣ, ꯑꯩꯕꯨ ꯈꯥꯝꯒꯅꯣ, ꯅꯣꯏꯒꯤ ꯑꯄꯥꯝꯕꯗ ꯑꯩꯕꯨ ꯇꯧꯍꯜꯂꯣ." ꯖꯦꯐ꯭ꯔꯦꯟ ꯃꯈꯣꯟ ꯈꯔ ꯍꯧꯔꯞꯅ ꯁꯥꯒꯔꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯁꯥꯒꯔ!" ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯥꯒꯔꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯊꯥꯒꯦ ꯍꯥꯏꯅ ꯊꯥꯈꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇꯗꯨꯅ ꯁꯣꯏꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯁꯥꯒꯔ ꯀꯟꯅ ꯅꯣꯛꯂꯗꯨꯅ "ꯁꯥꯒꯔꯔꯕ? ꯁꯥꯒꯔ? ꯑꯩ ꯁꯥꯒꯔ ꯅꯠꯇꯤꯌꯦ, ꯑꯩ ꯕꯤꯗ꯭ꯌꯥꯅꯟꯗꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯏ ꯑꯃꯨꯛ ꯉꯥꯡꯂꯛꯏ꯫ ꯁꯥꯒꯔ ꯖꯦꯐ꯭ꯔꯦꯟꯒꯤ ꯃꯈꯨꯔꯩ ꯑꯗꯨꯕꯨ ꯐꯛꯂꯥꯡꯂꯣꯝꯗ ꯅꯝꯁꯤꯜꯂꯤ꯫ ꯖꯦꯐ꯭ꯔꯦꯟ ꯁꯥꯒꯔꯒ ꯃꯨꯛꯅꯕ ꯑꯗꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯝ ꯇꯧꯔꯤꯉꯩꯗ ꯇꯔꯨꯅꯤ ꯃꯗꯣꯝꯆꯥ ꯁꯤꯖꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃꯒ ꯑꯃꯥꯏꯕꯤ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯅ ꯇꯥꯏꯔꯦꯟ ꯇꯧꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯗꯨꯅ ꯁꯣꯜꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯈꯤꯛꯄꯤꯔꯝꯃꯤ꯫ ꯁꯥꯒꯔ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯄꯨꯔꯥꯃꯛꯇꯤ ꯇꯥꯕ ꯅꯠꯇ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯇꯧꯗꯨꯅ ꯁꯦꯡꯗꯣꯛꯂꯤ꯫ ꯑꯃꯥꯏꯕꯅ ꯁꯥꯒꯔꯕꯨ ꯁꯣꯝꯗ ꯈꯨꯗꯥꯡꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯌꯦꯡꯂꯗꯨꯅ "ꯍꯩꯁ, ꯃꯃꯥ ꯁꯤꯖ, ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯂꯦꯗꯅ. ꯈꯖꯤꯛꯈꯛ ꯊꯤꯡꯊꯔꯝꯂꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯂꯝꯕ ꯌꯥꯏ. ꯂꯥꯏ ꯐꯠꯇꯕ ꯊꯋꯥꯏ ꯑꯣꯛꯅꯔꯨꯔꯦꯅꯦ. ꯃꯁꯤꯗꯤ ꯑꯊꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯍꯧꯗ꯭ꯔꯕꯗꯤ ꯐꯔꯣꯏꯗꯧꯔꯤ. ꯃꯃꯥ ꯁꯤꯖ, ꯃꯁꯤ ꯁꯤꯟꯁꯤꯅꯦ." ꯃꯌꯥꯝ ꯑꯗꯨ ꯖꯦꯐ꯭ꯔꯦꯟꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯆꯠꯂꯨꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯐꯥꯒꯣꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯃꯃꯥꯗ ꯇꯝꯂꯕꯗꯒꯤ ꯃꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯕ ꯌꯥꯏ ꯈꯪꯕꯗꯒꯤ ꯈꯨꯜꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯏꯕꯤ ꯇꯅꯧꯕꯤꯕꯨ ꯀꯧꯗꯨꯅ ꯁꯣꯝꯗꯁꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯑꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ꯫ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯗꯨꯃꯛꯅꯤ ꯊꯣꯛꯂꯤ꯫ ꯑꯃꯥꯏꯕꯤ ꯇꯅꯧꯕꯤ ꯀꯟꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯔꯨꯅꯤ ꯈꯣꯏꯁꯨ ꯂꯥꯛꯄꯗꯒꯤ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤ ꯃꯈꯣꯏ ꯂꯥꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯁꯥꯍꯨꯝ ꯑꯃ ꯐꯪꯕꯒꯨꯝꯅ ꯇꯧꯏ꯫ ꯊꯨꯅ ꯁꯥꯒꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯕ ꯐꯝꯍꯟꯗꯨꯅ ꯃꯈꯨꯠꯇ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯗꯨꯅ ꯃꯀꯣꯛꯇꯁꯨ ꯅꯥꯟꯊꯕꯤꯔꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯇꯅꯧꯕꯤꯒ ꯂꯣꯏꯅꯅ ꯁꯤꯖꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯑꯃꯠꯇ ꯋꯥꯠꯇꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯅ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯍꯜꯍꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗ ꯖꯦꯐ꯭ꯔꯦꯟꯒꯤ ꯊꯥꯏꯅꯒꯤ ꯃꯃꯥꯟꯅꯕ ꯊꯧꯕꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯐ꯭ꯔꯦꯟ ꯔꯤꯡ ꯍꯦꯛ ꯈꯤꯡꯂꯛꯄꯒ ꯔꯤꯁꯤꯞ ꯇꯧꯏ꯫ ꯊꯧꯕꯅ "ꯃꯇꯥꯎꯕ, ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯕ ꯂꯩꯆꯤꯜꯗꯣ ꯀꯩꯗꯧꯔꯕ? ꯑꯃꯨꯛ ꯁꯣꯝꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯀꯟꯅ ꯇꯧꯔꯤꯅꯦ. ꯅꯪꯕꯨ ꯁꯥꯟꯅꯔꯝꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯐꯪꯉꯦ. ꯑꯗꯨ ꯇꯝꯒꯦ ꯇꯧꯕꯅꯤꯅꯦ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕꯁꯨ ꯐꯣꯟ ꯀꯛꯈꯤ꯫ ꯋꯥꯍꯟꯐꯝꯗ ꯍꯜꯂꯨ ꯌꯥꯗ ꯅꯩꯗꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯤ
ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤ꯫ ꯑꯔꯥꯞꯄꯗꯒꯤ ꯃꯈꯣꯜ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯦ꯫ ꯊꯋꯥꯏ ꯑꯅꯤꯁꯤꯅ ꯊꯋꯥꯏ ꯑꯅꯤ ꯑꯃꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯅꯕ ꯉꯥꯏꯔꯛꯄꯅꯤ꯫ ꯃꯔꯥꯏ ꯂꯩꯇꯕ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯌꯦꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯃꯨꯕ ꯂꯩꯆꯤꯜ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯇꯤꯌꯥ ꯑꯗꯨꯁꯨ ꯃꯉꯥꯜ ꯅꯥꯏꯅ ꯉꯥꯟꯊꯣꯔꯛꯏ꯫ ꯁꯥꯒꯔꯁꯨ ꯃꯁꯥ ꯑꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯁꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯔꯨꯅꯤ ꯊꯥꯒꯣꯏ ꯍꯣꯏ ꯃꯈꯣꯏ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯏꯆꯦ ꯍꯣꯏꯕꯨ ꯀꯔꯤꯅꯣ ꯇꯧꯔꯁꯤꯕꯣ? ꯑꯩꯗꯤ ꯚꯥꯞꯀ ꯑꯃꯠꯇ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯈꯨꯜꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯈꯨꯜꯁꯤꯗ ꯕꯤꯟꯗꯤꯌꯥ ꯀꯧꯕ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯊꯥꯒꯣꯏꯒꯅ ꯂꯨꯅ ꯇꯤꯟꯅꯖꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯤꯟꯗꯤꯌꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯃꯍꯥꯛꯀꯤꯅꯦ ꯍꯥꯏꯕꯗ ꯃꯕꯨꯡ ꯑꯃꯈꯛꯅꯤ ꯂꯩꯔꯤꯕ꯫ ꯇꯥꯆꯧ ꯇꯥꯆꯧ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯀꯧꯅꯕꯅꯤ꯫ ꯇꯥꯆꯧꯒꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯃꯆꯥ ꯎꯅꯕꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯕꯨꯡꯒꯤ ꯑꯉꯥꯡ ꯑꯗꯣ ꯕꯤꯟꯗꯤꯌꯥꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯅ ꯌꯣꯛꯆꯔꯛꯂꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯊꯥ 6 ꯍꯦꯛ ꯁꯨꯔꯛꯄꯗꯅꯤ ꯇꯥꯆꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯛꯈꯤꯕ ꯑꯗꯣ꯫ ꯇꯕꯥꯕꯤ ꯀꯦꯕ ꯅꯧꯕꯗ ꯊꯋꯥꯏ ꯌꯥꯎꯖꯕꯤ ꯅꯨꯄꯥ ꯅꯍꯥꯗ ꯆꯣꯞꯄꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯑꯉꯥꯡꯗꯨꯅ ꯆꯍꯤ 5 ꯐꯥꯔꯛꯄꯗ ꯆꯨꯔꯥꯀꯣꯔꯣꯟ ꯇꯧꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯕꯤ ꯕꯤꯟꯗꯤꯌꯥꯅꯗꯤ ꯃꯆꯥ ꯊꯣꯛꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯐꯤ ꯁꯥꯗꯨꯅ ꯋꯥꯠꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯖꯩ꯫ ꯍꯌꯦꯡ ꯆꯨꯔꯥꯀꯣꯔꯣꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯥꯒꯣꯏꯒ ꯄꯨꯟꯅ ꯏꯝꯐꯥꯜ ꯆꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯅꯥ, ꯂꯤꯛ, ꯈꯨꯖꯤ, ꯈꯣꯡꯖꯤ ꯂꯩꯕ ꯆꯠꯃꯤꯟꯅꯔꯤꯕꯅꯤ꯫ ꯕꯤꯟꯗꯤꯌꯥꯁꯨ ꯃꯥꯒ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯕ ꯕꯤꯗ꯭ꯌꯥꯅꯟꯗꯒ ꯂꯨꯍꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕ ꯂꯣꯏꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯨꯔꯥꯀꯣꯔꯣꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯤꯟꯗꯤꯌꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯆꯥ ꯍꯥꯏꯅꯁꯨ ꯀꯧꯏ꯫ ꯃꯆꯥꯒ ꯃꯥꯒ ꯊꯥꯒꯣꯏ ꯍꯣꯏꯗ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗꯅꯤ꯫ ꯊꯥꯒꯣꯏꯁꯨ ꯃꯈꯣꯏꯕꯨ ꯊꯤꯟꯕ ꯂꯥꯛꯄ ꯑꯣꯏꯅ ꯕꯤꯟꯗꯤꯌꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯊꯥꯒꯣꯏꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯕꯤꯟꯗꯤꯌꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯀꯜꯂꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯅꯝꯃꯒꯤ ꯀꯥꯗꯒꯤ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯀꯥ ꯃꯅꯨꯡꯗꯗꯤ ꯆꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯥ ꯃꯅꯨꯡꯗ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯑꯗꯨꯗ ꯊꯣꯡꯅꯥꯎꯒꯤ ꯃꯔꯣꯝꯗ ꯌꯦꯡꯂꯨꯕꯗ ꯃꯅꯝꯃꯒ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯕꯤꯟꯗꯤꯌꯥ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯐꯤ ꯑꯗꯨ ꯁꯦꯝꯖꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯅꯝꯃꯅ ꯀꯔꯤꯒꯤ ꯁꯤꯗ ꯂꯥꯛꯏꯕꯅꯣ ꯍꯥꯏꯗꯨꯅ ꯕꯤꯟꯗꯤꯌꯥꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯕꯤꯗ꯭ꯌꯥꯅꯟꯗꯁꯨ ꯁꯥꯎꯅ ꯕꯤꯟꯗꯤꯌꯥꯗ ꯃꯈꯨꯗꯣꯝꯕꯤ ꯑꯗꯨꯕꯨ ꯁꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯦꯛ ꯈꯪꯂꯛꯑꯕ ꯅꯪ ꯂꯨꯍꯣꯡꯕ ꯇꯣꯛꯂꯦ꯫ ꯁꯤꯃꯗꯤ ꯅꯪ ꯈꯪꯉꯣ꯫ ꯕꯤꯟꯗꯤꯌꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯅꯝꯃ ꯑꯃꯗꯤ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯋꯥꯐꯝ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯇꯅ ꯕꯤꯟꯗꯤꯌꯥ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯀꯨꯟꯗꯣ ꯂꯦꯡꯕ ꯍꯧꯔꯕ ꯅꯤꯡꯊꯤꯖꯅ ꯀꯦꯔꯕ ꯃꯥꯏꯊꯣꯡꯗ ꯐꯖꯅ ꯂꯩꯇꯦꯡꯂꯕ ꯐꯤꯖꯣꯜꯁꯨ ꯁꯦꯠꯂꯤ꯫ ꯉꯁꯤꯗꯤ ꯕꯤꯟꯗꯤꯌꯥ ꯑꯗꯨꯒꯤ ꯃꯇꯤꯛ ꯐꯖꯔꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯆꯥꯒ ꯊꯥꯒꯣꯏꯒ ꯅꯥꯀꯜ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯀꯨꯟꯗꯣ ꯂꯦꯡꯉꯝꯃꯤ꯫ ꯀꯨꯟꯗꯣ ꯂꯦꯡꯂꯤꯀꯥꯟꯗꯨꯗ ꯊꯣꯡꯒꯥꯜꯗ ꯃꯤ ꯈꯠꯅꯔꯦ ꯍꯥꯏꯕꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯋꯥꯁꯨ ꯆꯦꯟꯅꯔꯤ꯫ ꯊꯥꯒꯣꯏꯁꯨ ꯀꯩꯗꯧꯔꯕꯅꯣ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯕꯤꯟꯗꯤꯌꯥ ꯂꯦꯡꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯨꯟꯗꯣ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯃꯆꯤꯗ ꯌꯣꯝꯁꯤꯟꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯦꯠꯅ ꯀꯣꯟꯕ ꯂꯥꯛꯄꯣꯏ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯆꯥꯁꯨ ꯃꯔꯨꯒ ꯏꯀꯣꯛ ꯀꯣꯛꯄ ꯃꯈꯩ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯃꯥꯒꯤ ꯅꯦꯅꯦꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗ ꯁꯝꯃꯛꯏ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯨꯗ ꯃꯤ ꯐꯨꯅꯕꯁꯨ ꯌꯥꯎꯔꯤꯕ ꯃꯥꯜꯂꯤ꯫ ꯕꯤꯟꯗꯤꯌꯥꯒ ꯃꯆꯥꯒꯁꯨ ꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯕꯤꯗ꯭ꯌꯥꯅꯟꯗ ꯂꯥꯛꯇꯨꯅ ꯕꯤꯟꯗꯤꯌꯥꯕꯨ ꯀꯧꯈꯤ꯫ ꯃꯆꯥ ꯑꯗꯨ
ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯌꯨꯝꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯃꯆꯥ ꯈꯔꯁꯨ ꯁꯣꯡꯕ ꯃꯐꯝ ꯑꯗꯨꯗ ꯕꯤꯗ꯭ꯌꯥꯅꯟꯗ ꯕꯤꯟꯗ꯭ꯌꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯟꯗ꯭ꯌꯥ, ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ꯫ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ꯫ ꯑꯩ ꯉꯔꯥꯡ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯨꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯌꯥꯝꯅ ꯄꯥꯏ꯫ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏꯅ ꯀꯟꯅ ꯍꯥꯏꯔꯒ ꯂꯩꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯂꯧꯗ꯭ꯔꯗꯤ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯔꯒ ꯑꯗꯣ ꯅꯪ ꯁꯤꯃꯗꯤ ꯑꯩꯕꯨ ꯀꯜꯂꯨ ꯕꯤꯟꯗꯤ꯫ ꯕꯤꯟꯗ꯭ꯌꯥꯁꯨ ꯉꯛꯅ, ꯀꯔꯤꯅꯣꯗ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣꯕ ꯍꯥ? ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯤ ꯍꯥꯏꯕ ꯌꯥꯔꯤꯕ ꯃꯇꯝꯂꯕ? ꯑꯩ ꯗꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯁꯤꯃꯗꯤ ꯗꯥꯅ ꯀꯥꯏꯍꯟꯕꯤꯒꯅꯨ꯫ ꯕꯤꯗ꯭ꯌꯥꯅꯟꯗꯁꯨ, ꯍꯣꯏ, ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕ꯫ ꯑꯩ ꯅꯪꯕꯨ ꯏꯟꯊꯣꯛꯂꯣꯏꯌꯦ꯫ ꯅꯣꯏ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯅꯤꯌꯦ꯫ ꯃꯥꯗꯤ ꯁꯨꯞꯅꯇꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯗꯤ ꯌꯦꯡꯁꯤꯟꯈꯤꯅꯤꯌꯦ꯫ ꯅꯪꯕꯨ ꯃꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯅꯤꯌꯦ꯫ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ꯫ ꯕꯤꯟꯗ꯭ꯌꯥ ꯁꯥꯎꯅ ꯕꯤꯗ꯭ꯌꯥꯅꯟꯗꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯅꯪ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯅꯨꯄꯤꯁꯤꯡꯕꯨ ꯑꯗꯨꯛ ꯍꯟꯊꯕ ꯎꯕ ꯑꯩꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯅꯪꯒꯤꯗꯃꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯖꯔꯛꯂꯒ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯇꯨꯀꯠꯆꯕ, ꯅꯪꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯐꯥꯎꯕ ꯏꯃꯤꯠꯆꯤꯟꯅ ꯎꯔꯕꯗ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯩꯅ ꯂꯨꯍꯣꯡꯕꯅꯤꯀꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯕꯤꯟꯗ꯭ꯌꯥꯅ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯤꯟꯅ ꯁꯤꯠꯆꯤꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯕꯤꯗ꯭ꯌꯥꯅꯟꯗꯁꯨ ꯁꯥ ꯍꯥꯏꯕꯗꯨ ꯑꯣꯜꯂꯛꯂꯦ꯫ ꯕꯤꯟꯗ꯭ꯌꯥꯗ ꯍꯟꯅ ꯍꯟꯅ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯛꯏ꯫ ꯕꯤꯟꯗ꯭ꯌꯥ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯤꯖꯤꯒꯤ ꯃꯔꯨꯝꯗ ꯌꯥꯎꯔꯤꯕ ꯀꯨꯟꯗꯣ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯁꯦꯟꯅꯖꯔꯤ꯫ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯕꯤꯟꯗ꯭ꯌꯥꯒꯤ ꯐꯤ ꯃꯨꯟꯕꯗ ꯀꯨꯟꯗꯣꯁꯤꯡ ꯑꯗꯨ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯂꯦꯡꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯨꯟꯗꯣꯁꯤꯡ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯃꯆꯣꯏ ꯇꯥꯅ ꯊꯗꯠꯇꯨꯅ ꯂꯩꯃꯥꯏꯊꯛꯇ ꯃꯃꯜ ꯂꯩꯇꯅ ꯍꯨꯟꯗꯣꯛꯈꯤ꯫ ꯃꯤꯒ ꯃꯥꯟꯅꯗ꯭ꯔꯕ ꯕꯤꯗ꯭ꯌꯥꯅꯟꯗꯒ ꯁꯥꯒꯨꯝꯂꯕ ꯃꯇꯧ ꯑꯗꯨ ꯃꯆꯥꯁꯨ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯥꯃ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯅ ꯃꯅꯦꯒꯤ ꯐꯤ ꯃꯨꯟꯕꯤꯗꯨꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯀꯌꯥꯗ ꯋꯥꯅ ꯑꯣꯠꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ꯫ ꯅꯦꯅꯦ ꯊꯥꯒꯣꯏ, ꯑꯝꯇ ꯀꯟꯕꯤꯌꯣ, ꯑꯩꯒꯤ ꯅꯦꯅꯦꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯁꯥ ꯑꯣꯜꯂꯕ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯃꯆꯥꯁꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯕꯤꯟꯗ꯭ꯌꯥ ꯋꯥꯅ ꯆꯩꯅꯥꯁꯤꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯃꯆꯥꯅ ꯀꯔꯤꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯂꯤꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯍꯪꯅ ꯃꯊꯟꯇ ꯍꯪꯖꯔꯝꯃꯤ꯫ ꯃꯆꯥꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯈꯟꯕꯗ ꯕꯤꯟꯗ꯭ꯌꯥ ꯁꯤꯡꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯂꯩꯃꯥꯏ ꯊꯛꯇꯅ ꯅꯨꯡꯁꯤ ꯀꯨꯟꯗꯣ ꯂꯩꯔꯥꯡꯁꯤꯡꯅ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯡꯁꯤ ꯉꯛꯁꯝꯗ ꯍꯨꯞꯆꯅꯕ ꯍꯔꯥꯎ ꯃꯤꯔꯣꯛ ꯇꯝꯗꯨꯅ ꯂꯦꯡꯖꯈꯤꯕ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯎꯐꯨꯜꯂꯛꯇ ꯀꯨꯟꯗꯣ ꯂꯩꯔꯥꯡꯁꯤꯡ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯗꯨꯅ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯃꯥꯒꯤ ꯍꯨꯝꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯅ ꯀꯧꯖꯔꯤꯕ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯜꯂꯗꯨꯅ ꯃꯅꯦꯅ ꯂꯩꯕꯤꯈꯤꯕ ꯈꯣꯡꯖꯤ ꯅꯥꯝꯃ ꯑꯗꯨ ꯄꯜꯂꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯗꯨ ꯈꯨꯟꯕ ꯑꯃꯨꯛ ꯃꯆꯥ ꯑꯗꯨ ꯆꯦꯜꯂꯝꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯍꯜꯂꯛꯏ꯫ ꯀꯔꯣꯝꯗ ꯇꯥꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯁꯨ ꯃꯆꯥꯅ ꯎꯔꯦ꯫ ꯅꯥꯀꯜꯗ ꯈꯣꯡꯖꯤ ꯅꯥꯝꯃꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯎꯔꯨꯕꯗ ꯐꯠ ꯈꯨꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯅꯨꯡꯆꯦꯞ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯤꯛꯂꯤ ꯑꯀꯥꯏꯕ ꯑꯃꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯃꯅꯦꯒ ꯃꯆꯥꯒ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯁꯦꯠꯅꯕ ꯉꯝꯗꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯊꯣꯛꯄꯗꯒꯤ ꯃꯤ ꯄꯥꯛ ꯂꯩꯅꯈꯤꯗꯦ꯫ ꯕꯤꯗ꯭ꯌꯥꯅꯟꯗꯁꯨ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯏꯝꯐꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯥꯆꯧꯒ ꯃꯥꯒꯤ ꯅꯨꯄꯤꯒꯁꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯅꯦꯒ ꯃꯆꯥꯒꯁꯤꯅ ꯃꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫
ꯐꯅ ꯂꯥꯏ ꯇꯤꯟ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅꯁꯨ ꯃꯍꯟꯐꯝꯗ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯤꯖꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯥ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯅ ꯀꯃꯥꯏꯅ? ꯁꯤꯖꯒꯤ ꯋꯥ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯨꯡꯉꯣꯁꯤꯒ ꯕꯤꯟꯗꯤꯌꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯁꯦ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯒ ꯍꯥꯟꯅ ꯈꯪꯅꯔꯝꯂꯤꯕꯅꯤ꯫ ꯑꯃꯒꯤꯅ ꯑꯃ, ꯑꯃꯒꯤꯅ ꯑꯃ, ꯃꯔꯤ ꯈꯔ ꯂꯩꯅꯕꯗꯒꯤ ꯃꯈꯣꯏꯗ ꯗꯁꯥ ꯑꯁꯤ ꯇꯥꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯒꯅꯤ꯫ ꯁꯥꯒꯔ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯗꯨ ꯑꯃ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯗꯨꯅ ꯕꯤꯟꯗꯤꯌꯥꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯃꯁꯥ ꯑꯗꯨꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯕꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯊꯦꯡꯅꯔꯝꯂꯕꯗꯤ ꯃꯍꯥꯛꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯇꯧꯖꯒꯗꯕ꯫ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯈꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯥ ꯑꯗꯨ ꯇꯨꯐꯛ ꯇꯨꯐꯥꯏꯁꯟꯗꯨꯅ ꯂꯦꯟꯈꯤ꯫